ꯊꯥꯏꯅ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯟꯗꯨꯅꯁꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯆꯤꯡꯖꯥꯎ ꯑꯃꯗ ꯇꯝꯊꯤꯔꯕ ꯍꯤꯡꯆꯥꯕ ꯑꯃꯒꯤ ꯁꯨꯔꯨꯡ ꯂꯩ꯫ ꯍꯤꯡꯆꯥꯕ ꯑꯁꯤ ꯊꯥ 6 ꯇꯨꯝꯃꯤ, ꯑꯗꯨꯒ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯃꯕꯨꯛ ꯄꯦꯟꯅ ꯁꯥ ꯁꯟ ꯃꯤ ꯆꯥꯗꯨꯅ ꯑꯃꯨꯛ ꯇꯨꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯁꯥ ꯁꯟꯒ ꯃꯤꯑꯣꯏ 9 ꯑꯃꯒ ꯍꯦꯛ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ ꯁꯨꯔꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯤ ꯐꯥꯔꯒ ꯆꯥꯕ, ꯃꯩ ꯊꯥꯗꯣꯛꯄ, ꯍꯥꯠꯇꯣꯛꯄ ꯇꯧꯏ꯫ ꯑꯗꯨꯅ ꯄ꯭ꯔꯖꯥ ꯀꯌꯥ ꯈꯪꯍꯟꯗꯅ ꯅꯤꯡꯊꯧꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯍꯥꯛꯇꯛꯇꯒꯤ ꯃꯥꯒꯤ ꯆꯤꯟꯖꯥꯛ ꯋꯥꯠꯇꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯁꯨ ꯂꯩ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯤꯗ ꯍꯤꯡꯆꯥꯕꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯍꯟꯗꯅ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯊꯝꯖꯩ꯫ ꯅꯤꯡꯊꯧꯒꯤ ꯃꯊꯥ ꯁꯥꯕꯁꯨ ꯅꯣꯡꯃꯇ ꯃꯆꯥꯅꯨꯄꯤꯗ ꯎꯍꯜꯂꯝꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯤꯡꯊꯧꯅ ꯍꯤꯡꯆꯥꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯀꯥꯟꯗ ꯁꯤꯒꯗꯕꯅꯣ, ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯤ ꯊꯣꯛꯂꯛꯂꯕꯗꯤ ꯍꯥꯏꯅꯁꯨ ꯁꯣꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯁꯥ ꯁꯟ ꯋꯥꯠꯇꯅ ꯂꯣꯏꯍꯜꯂꯝꯃꯤ, ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅꯕ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ, ꯐꯠꯇꯕ ꯇꯧꯕ ꯃꯤꯁꯤꯡꯕꯨ ꯍꯤꯡꯆꯥꯕꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯅꯤꯡꯊꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯀꯨꯝꯍꯩ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕ ꯃꯤ ꯈꯟꯒꯠꯇꯨꯅ ꯆꯥꯎꯅ ꯃꯅꯥ ꯃꯊꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ, ꯂꯝ ꯍꯦꯟꯕ ꯌꯥꯎꯔꯕꯗꯤ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯗꯟꯗꯤ ꯑꯣꯏꯅ ꯐꯥꯖꯤꯜꯂꯒ ꯊꯝꯃꯤ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯍꯜꯂꯤ꯫ ꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯑꯔꯥꯞꯄ ꯀꯥꯆꯤꯜ ꯑꯃꯗ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯇꯣꯃꯥꯟ ꯀꯧꯕ ꯑꯃꯒ ꯂꯩꯖꯩ꯫ ꯇꯣꯃꯥꯟ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯃꯔꯩ ꯀꯟꯕ ꯄꯥꯈꯪ ꯃꯆꯥ ꯑꯃꯅꯤ꯫ ꯃꯔꯩ ꯀꯟꯕ ꯈꯛꯇ ꯅꯠꯇꯅ ꯃꯄꯥꯡꯒꯜ ꯃꯔꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ, ꯌꯥꯝꯅ ꯀꯟꯕ ꯑꯣꯏ꯫ ꯇꯣꯃꯥꯟꯅ ꯅꯤꯡꯉꯛꯄ ꯄꯥꯝꯈꯤꯕ ꯄꯣꯠ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯣꯛꯇꯦ, ꯐꯪꯂꯕ ꯃꯇꯝꯗ ꯅꯦꯅꯥ ꯇꯥꯅ ꯂꯩꯖꯩ꯫ ꯑꯗꯨꯅ ꯃꯃꯥꯅ ꯇꯣꯃꯥꯟꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯩ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ, ꯍꯤꯡꯆꯥꯕꯒꯤ ꯆꯥꯛꯊꯥꯛ ꯄꯤꯕ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯍꯟꯗꯛꯇꯤ ꯍꯤꯡꯆꯥꯕꯒꯤ ꯆꯥꯅꯅꯕ ꯁꯥ ꯁꯟ ꯈꯛꯇꯃꯛ ꯂꯩꯕꯅ ꯃꯇꯧ ꯀꯔꯝꯅ ꯐꯠꯇꯕ ꯃꯤꯑꯣꯏ 9 ꯑꯁꯤ ꯊꯤꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯂꯩꯔꯝꯕ ꯐꯠꯇꯕ ꯕꯟꯗꯤꯈꯩꯁꯨ ꯍꯤꯡꯆꯥꯕꯅ ꯆꯥꯊꯣꯛꯄꯗ ꯂꯣꯏꯅꯃꯛ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯁꯨ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯍꯟꯗꯛꯇꯤ ꯁꯥ ꯁꯟ ꯑꯣꯏꯅ ꯗꯃꯥ ꯑꯃ ꯑꯣꯏꯅ ꯄꯤꯔꯒꯦ, ꯃꯊꯪꯗ ꯑꯣꯏꯅ ꯃꯤ 9 ꯑꯗꯨ ꯄꯤꯔꯒꯦ, ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯕ ꯇꯥꯔꯦ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤ ꯁꯥ ꯁꯟ ꯈꯣꯝꯒꯠꯂꯒ ꯊꯝꯕ ꯍꯧꯔꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯍꯧꯒꯠꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯅꯤꯡꯊꯧꯅ ꯅꯣꯡꯉꯥꯜꯂꯛꯇ꯭ꯔꯤꯉꯩꯗ ꯍꯤꯡꯆꯥꯕꯒꯤ ꯂꯩꯐꯝ ꯁꯨꯔꯨꯡ ꯇꯥꯅ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ, ꯃꯅꯥꯏ ꯃꯁꯤꯟ ꯀꯌꯥꯒ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨ ꯌꯧꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯗꯨ ꯊꯝꯖꯤꯜꯂꯝꯂꯒ ꯍꯜꯂꯛꯂꯦ꯫ ꯅꯤꯡꯊꯧ ꯋꯥꯈꯜ ꯈꯔ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ, ꯊꯥ ꯈꯔ ꯄꯣꯊꯥꯕ ꯐꯪꯂꯅꯤ ꯍꯥꯏꯅ꯫ ꯅꯤꯡꯊꯧ ꯉꯁꯤꯗꯤ ꯃꯆꯥꯅꯨꯄꯤꯒ ꯆꯥꯛ ꯏꯁꯤꯡ ꯍꯥꯎꯅ ꯆꯥꯃꯤꯟꯅꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯕꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯥꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯤꯕꯝ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯎꯗꯕꯗꯒꯤ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯄꯥꯎ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯁꯥ ꯁꯟꯅ ꯍꯤꯡꯆꯥꯕꯒꯤ ꯄꯨꯛ ꯊꯜꯂꯕꯗꯤ ꯀꯔꯤꯒꯤ ꯃꯤꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜ ꯑꯗꯨ ꯇꯥꯏꯑꯣꯟꯅꯔꯝꯃꯤ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄ ꯃꯝꯂꯤ ꯃꯝꯂꯤꯒꯤ ꯃꯇꯝꯗ ꯆꯤꯡꯅꯨꯡ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎ ꯈꯣꯡꯕ ꯉꯪꯕ ꯇꯥꯔꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯀꯤꯕꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯊꯥꯗꯨꯅ ꯌꯦꯡꯁꯤꯟꯍꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯅꯥꯏꯁꯤꯡꯗꯨ ꯆꯠꯂꯨ ꯌꯥꯅꯔꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯂꯩꯊꯣꯛꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯇꯨꯝꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ, ꯍꯤꯡꯆꯥꯕꯒꯤ ꯈꯌꯥꯠꯇ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗꯨ ꯃꯌꯥꯝꯒꯤ ꯈꯜꯂꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯩꯔꯥ ꯄꯥꯏꯔꯒ ꯆꯠꯂꯝꯃꯤ꯫ ꯐꯅ ꯀꯤꯔꯕꯁꯨ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯜꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯆꯤꯡꯅꯨꯡ ꯌꯧꯕꯒ ꯁꯨꯔꯨꯡ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯁꯥꯎꯗꯨꯅ ꯉꯪꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯂꯩꯕꯗꯨ ꯇꯥꯏ ꯅꯤꯡꯊꯧꯅ꯫ ꯅꯤꯡꯊꯧ ꯀꯤꯕꯅ ꯂꯣꯏꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯃꯄꯥ ꯌꯧꯕꯒ ꯂꯦꯞꯇꯨꯅ ꯂꯩ ꯅꯤꯡꯊꯧꯗꯨ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯤꯅꯝ ꯅꯝꯕ ꯑꯗꯨꯗ ꯂꯥꯎꯗꯨꯅ ꯆꯦꯟꯊꯣꯔꯛꯏ, ꯆꯥꯔꯒꯦ ꯃꯇꯥꯒꯨꯝ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯄꯥꯟ ꯌꯧꯕꯒ ꯅꯤꯡꯊꯧ ꯑꯗꯨ ꯃꯩꯔꯥ ꯑꯃ ꯄꯥꯏꯗꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣ ꯍꯤꯡꯆꯥꯕ, ꯑꯩꯕꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯁꯥꯟꯅꯍꯧꯁꯤ, ꯑꯗꯨꯒ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯆꯥꯖꯧ꯫ ꯀꯔꯤꯅꯣ? ꯅꯪ ꯅꯊꯟꯇꯔꯥ? ꯑꯇꯩ ꯃꯤꯗꯤ ꯀꯗꯥꯏ? ꯅꯪꯅꯗꯤ ꯑꯩꯒꯤ ꯄꯨꯛ ꯑꯁꯦ
ꯊꯜꯍꯟꯕ ꯉꯝꯂꯣꯏꯅꯦ ꯍꯣꯏ ꯑꯩ ꯏꯊꯟꯇꯅꯤ ꯂꯥꯛꯂꯤꯕꯁꯦ ꯅꯪꯒꯤ ꯆꯥꯅꯕꯗꯤ ꯑꯩꯅ ꯃꯌꯥꯝ ꯑꯃ ꯊꯅꯝꯂꯕꯅꯦ ꯑꯗꯨꯅꯁꯨ ꯄꯨꯛ ꯊꯟꯕꯤꯕ ꯉꯝꯗ꯭ꯔꯒꯗꯤ ꯑꯩ ꯍꯧꯖꯤꯛꯃꯛ ꯁꯥ ꯁꯟ ꯃꯌꯥꯝ ꯑꯃ ꯊꯤꯟꯖꯔꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕ ꯂꯥꯛꯄꯅꯤ ꯌꯥꯔꯒꯗꯤ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯕꯤꯌꯨ ꯅꯪꯅ ꯁꯥꯎꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯣꯏꯔꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯪꯒꯤ ꯁꯥ ꯁꯟꯗꯣ ꯑꯩ ꯆꯥꯅꯤꯡꯗꯦꯅꯦ ꯍꯥꯎꯇꯦꯅꯦ ꯑꯩ ꯃꯤ ꯄꯥꯝꯃꯤꯅꯦ ꯃꯤ ꯄꯤꯌꯨꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯑꯩꯅ ꯂꯣꯏꯅꯃꯛ ꯍꯥꯠꯀꯅꯤ ꯅꯠꯇꯦ ꯑꯃꯨꯛꯇ ꯁꯥꯎꯕꯤꯈꯤꯅꯨ ꯅꯪꯅ ꯃꯤ ꯄꯥꯝꯂꯒꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯝ ꯄꯤꯕꯤꯌꯨ ꯑꯗꯨ ꯐꯥꯎꯕꯗꯤ ꯑꯇꯣꯞꯄ ꯆꯥꯗꯨꯅ ꯉꯥꯏꯕꯤꯌꯨ ꯑꯩ ꯁꯣꯏꯗꯅ ꯃꯁꯥ ꯃꯎ ꯐꯕ ꯃꯤ ꯑꯆꯧꯕ ꯑꯣꯏꯅ ꯊꯤꯖꯔꯝꯂꯒꯦ ꯁꯣꯏꯗꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯃꯨꯛꯇ ꯌꯥꯕꯤꯌꯨ ꯅꯤꯡꯊꯧꯅ ꯍꯥꯏꯖꯃꯟꯕꯗꯒꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯆꯌꯣꯜ ꯑꯃ ꯑꯁꯤꯗ ꯃꯥꯒꯤ ꯃꯤ ꯄꯤꯗ꯭ꯔꯕꯗꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯝꯃꯤ ꯃꯤꯗꯨꯁꯨ ꯃꯌꯥꯡ ꯀꯪꯕ ꯄꯤꯔꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯗꯨ ꯍꯜꯂꯛꯂꯦ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯌꯥꯅꯗꯨꯅ ꯑꯗꯨꯕꯨ ꯀꯔꯥꯏꯗꯒꯤ ꯄꯤꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯗꯦ ꯀꯣꯅꯨꯡ ꯌꯧꯔꯦ ꯑꯍꯤꯡ ꯇꯨꯝꯗꯦ ꯅꯤꯡꯊꯧꯗꯨ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗ ꯅꯣꯡꯉꯥꯟꯕꯒ ꯅꯤꯡꯊꯧꯅ ꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯀꯨꯝꯍꯩ ꯑꯃꯒꯤ ꯕꯥꯔꯇꯣꯟ ꯇꯧꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯅꯔꯝꯗꯦ ꯍꯥꯟꯅꯗꯤ ꯂꯥꯛꯄꯅꯤ ꯍꯟꯗꯛꯇꯤ ꯂꯥꯛꯅꯔꯝꯗꯦ ꯃꯔꯝꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯁꯨ ꯄꯥꯎ ꯈꯔ ꯈꯪꯅꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯤꯡꯊꯧꯗꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯕꯗ ꯋꯥꯔꯦ ꯃꯥꯒꯤ ꯄ꯭ꯔꯖꯥꯗꯤ ꯃꯥꯁꯨ ꯄꯤꯖꯅꯤꯡꯗꯦ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯃꯄꯥ ꯃꯇꯥ ꯈꯟꯅꯔꯝꯃꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯁꯛꯇꯨ ꯂꯥꯏ ꯌꯦꯛꯄ ꯍꯩꯕ ꯀꯌꯥ ꯀꯧꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯛꯍꯜꯂꯝꯃꯤ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯦꯠꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯊꯦꯠꯇꯨꯅ ꯑꯁꯨꯝꯅ ꯄꯥꯎꯖꯦꯜ ꯄꯤꯔꯝꯃꯤ ꯍꯌꯦꯡ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯧꯅꯥ ꯂꯩꯕ ꯃꯄꯥꯡꯒꯜ ꯀꯟꯕ ꯅꯨꯄꯥ ꯈꯟꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯤꯒꯅꯤ ꯃꯁꯤꯗ ꯌꯥꯎꯅꯤꯡꯕ ꯅꯨꯄꯥꯁꯤꯡꯅ ꯌꯥꯎꯕ ꯌꯥꯒꯅꯤ ꯍꯥꯏꯅ ꯄꯥꯎꯖꯦꯜ ꯆꯠꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯉꯥꯎꯗꯕ ꯄꯥꯝꯗꯕ ꯀꯅꯥꯃꯠꯇ ꯌꯥꯎꯅꯔꯝꯗꯦ ꯄꯥꯎꯖꯦꯜ ꯄꯤꯕ ꯂꯣꯏꯕꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇꯒꯤꯁꯨ ꯅꯤꯡꯊꯧꯒꯤ ꯂꯩꯕꯥꯛꯇꯒꯤꯁꯨ ꯂꯥꯛꯅꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯁꯨ ꯇꯣꯃꯥꯟꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝꯗꯨ ꯍꯦꯛ ꯎꯕꯒ ꯉꯥꯎꯔꯝꯃꯤ ꯃꯥꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯇꯣꯃꯥꯟꯁꯨ ꯀꯣꯅꯨꯡꯗ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯇꯣꯃꯥꯜꯒꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤꯗꯨꯕꯣ ꯏꯃꯥ ꯑꯩ ꯀꯣꯅꯨꯡꯗ ꯆꯠꯂꯨꯒꯦ ꯏꯃꯥ ꯅꯣꯡ ꯅꯤꯅꯤꯇ ꯂꯩꯕꯤꯔꯝꯃꯣ ꯅꯆꯥ ꯊꯨꯅ ꯍꯜꯂꯛꯀꯅꯤ ꯁꯤꯗꯩꯗꯤ ꯋꯥꯔꯣꯏꯗ ꯏꯃꯥ ꯏꯕꯥꯅꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯀꯣꯅꯨꯡꯗꯗꯤ ꯀꯩꯗꯧꯕꯅꯣ ꯅꯪꯁꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯆꯠꯇꯣꯏꯔꯣꯅꯦ ꯇꯣꯃꯥꯟ ꯅꯪꯅ ꯌꯥꯒꯗꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯅꯦ ꯇꯣꯃꯥꯟ ꯅꯪꯕꯣ ꯏꯃꯥ ꯆꯠꯂꯝꯗꯥꯏꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯗꯨꯏ ꯃꯍꯨꯠꯇ ꯕꯣꯔ ꯄꯤꯕꯤꯌꯨ ꯀꯩꯁꯨ ꯇꯧꯔꯤꯁꯦ ꯏꯃꯥ ꯅꯆꯥ ꯇꯣꯃꯥꯟꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥꯗꯣ ꯊꯪꯅꯕꯒꯤ ꯏꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯝꯃꯣ ꯇꯣꯃꯥꯟꯅ ꯅꯤꯡꯈꯤꯕ ꯈꯟꯈꯤꯕꯗ ꯃꯃꯥꯅ ꯐꯅ ꯊꯦꯡꯂꯕꯁꯨ ꯌꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯃꯥꯅ ꯊꯦꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯄꯣꯠꯆꯩ ꯂꯣꯏꯁꯤꯟꯕꯤꯗꯨꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯃꯄꯥꯅ ꯁꯦꯠꯂꯝꯕ ꯈꯨꯗꯩ ꯃꯆꯦꯠ ꯂꯥꯏꯅꯤꯡꯊꯧꯒꯤ ꯀꯥꯆꯤꯜꯗ ꯃꯄꯥꯅ ꯆꯦꯠꯅ ꯊꯝꯕꯤꯔꯝꯕ ꯊꯥꯡꯁꯥꯡ ꯃꯌꯥ ꯀꯟꯕ ꯑꯗꯨꯒ ꯍꯥꯞꯄꯤꯔꯝꯃꯤ ꯅꯄꯨ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯊꯥꯡ ꯑꯁꯤ ꯅꯄꯥꯅ ꯆꯦꯠꯅ ꯂꯣꯠꯇꯨꯅ ꯊꯅꯝꯕꯅꯤ ꯍꯧꯖꯤꯛꯇꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯏꯃꯧꯗꯨ ꯄꯨꯔꯒ ꯂꯥꯛꯎꯀꯣ ꯍꯥꯏꯅ ꯃꯅꯝ ꯅꯝꯕꯤꯗꯨꯅ ꯌꯥꯅ ꯆꯤꯛꯄꯤꯗꯨꯅ ꯇꯣꯃꯥꯜ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯣꯃꯥꯜ ꯀꯣꯅꯨꯡ ꯌꯧꯔꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯂꯝꯃꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯇꯝꯊꯤꯕ ꯃꯥꯟꯕ ꯀꯌా ꯑꯃꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯨ ꯌꯥꯎꯔꯤ ꯇꯣꯃꯥꯜ ꯃꯌꯥꯝꯗꯨ ꯎꯔꯒ ꯈꯟꯖꯩ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯈ꯭ꯔꯦꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯤꯒ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧ ꯊꯦꯡꯊꯕ ꯇꯧꯗꯅ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯝꯃꯤ ꯄꯥꯡꯒꯜ ꯆꯥꯡꯌꯦꯡ ꯂꯧꯁꯤꯡ ꯂꯩꯕ ꯃꯊꯧꯅꯥ ꯀꯌా ꯐꯕ ꯑꯃ ꯈꯟꯗꯣꯛꯅꯕ ꯇꯧꯔꯝꯃꯤ ꯇꯣꯃꯥꯟ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯅ ꯉꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯆꯪꯅ ꯄꯥꯡꯊꯣꯛꯂꯕ ꯀꯥꯟꯗ ꯃꯤꯑꯣꯏ 8 ꯈꯟꯒꯠꯂꯝꯃꯤ ꯑꯗꯨꯒ ꯃꯤꯑꯣꯏ 8 ꯑꯗꯨ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯅ ꯇꯣꯈꯥꯏꯅ ꯊꯝꯂꯝꯃꯤ ꯅꯤꯡꯊꯧꯅ ꯃꯤꯑꯣꯏ 8 ꯃꯣꯏ 8ꯄꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯤꯑꯣꯏ 8 ꯑꯗꯨ ꯍꯦꯟꯅ ꯄꯥꯝꯕ ꯐꯥꯎꯈ꯭ꯔꯦ ꯃꯤꯠ ꯀꯨꯞꯇꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ 8 ꯑꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯑꯩꯕꯨ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯅ ꯍꯟꯕꯤꯔꯛꯄ ꯑꯣꯏꯌꯨ ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨ ꯈꯟꯖꯒꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ
ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯄꯥꯡꯗꯕ ꯅꯨꯄꯥꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯁꯛ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯛꯀꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯏ 8ꯇꯒꯤ ꯑꯃꯈꯛꯇꯪꯕꯨ ꯑꯣꯏꯔꯕꯁꯨ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯄ ꯉꯝꯂꯕꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯂꯨꯍꯣꯡꯖꯒꯅꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯣꯏ 8ꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏ 8 ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤ꯫ ꯇꯣꯃꯥꯟꯗꯤ ꯑꯣꯏꯅꯤꯡꯕ ꯆꯥꯡꯌꯦꯡ ꯑꯣꯏꯁꯅꯨ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯍꯤꯡ ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯃꯣꯏ 8ꯄꯨ ꯅꯨꯡꯉꯥꯏꯅ ꯑꯍꯥꯎ ꯑꯊꯨꯝ ꯄꯤꯖꯗꯨꯅ ꯄꯣꯊꯥꯎ ꯍꯥꯏꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄꯗ ꯃꯤꯑꯣꯏ 8ꯄꯨ ꯍꯧꯗꯣꯛꯂꯗꯨꯅ ꯐꯤꯔꯣꯜ ꯐꯖꯕ ꯁꯦꯠꯄꯤꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯁꯥꯗ ꯊꯥꯡ ꯐꯖꯔꯕ ꯑꯃꯃꯝ ꯄꯥꯏꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯃꯥꯟꯗꯤ ꯃꯥꯒꯤ ꯃꯄꯥ ꯃꯄꯨꯒꯤ ꯊꯥꯡ ꯑꯗꯨ ꯑꯣꯏꯅ ꯄꯥꯏꯖꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯄꯤꯕꯗꯨ ꯂꯧꯔꯝꯗꯦ꯫ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯣꯏ 8 ꯑꯗꯨ ꯆꯤꯡꯖꯥꯎ ꯇꯝꯅ ꯁꯒꯣꯜꯗ ꯍꯥꯞꯇꯨꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯆꯤꯡꯖꯥꯎ ꯌꯧꯕꯒ ꯑꯁꯨꯝꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ꯫ ꯅꯣꯏ 8ꯅ ꯃꯥꯡꯗ ꯎꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯆꯥꯎꯔꯕ ꯁꯨꯔꯨꯡ ꯑꯃ ꯂꯩꯕꯅꯤ꯫ ꯃꯁꯤꯗ ꯆꯪꯗꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ, ꯀꯃꯥꯏꯅ ꯇꯧꯕ ꯁꯨꯔꯨꯡꯅꯣ ꯍꯥꯏꯗꯨꯅꯅꯦ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎ ꯄꯤꯕ ꯉꯝꯕ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯉꯝꯕ ꯃꯤꯗꯣ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯤꯡꯗ ꯆꯟꯒꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯅ ꯆꯪꯕ ꯃꯇꯝꯗ ꯍꯩꯅ ꯁꯤꯡꯅ ꯆꯪꯉꯨ, ꯂꯩꯔꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯠꯀꯗꯕꯅꯤꯀꯣ꯫ ꯃꯈꯣꯏ 8 ꯄꯨꯟꯅ ꯍꯣꯏ ꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯆꯪꯕ ꯌꯥꯔꯕ꯭ꯔꯥ? ꯍꯣꯏ ꯆꯪꯉꯣ ꯌꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯣꯏ 8 ꯑꯗꯨꯕꯨ ꯃꯩꯕꯨꯟ ꯑꯃꯃꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯈꯣꯡꯂꯩ ꯊꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯀꯟꯅ ꯊꯧꯈꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯒ ꯇꯣꯃꯥꯟ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯅꯕ ꯐꯥꯎꯔꯛꯏ꯫ ꯁꯨꯔꯨꯡ ꯑꯁꯤ ꯑꯆꯝꯕ ꯁꯨꯔꯨꯡꯗꯤ ꯑꯣꯏꯔꯔꯣꯏ, ꯅꯤꯡꯊꯧ ꯐꯥꯎꯕ ꯑꯁꯨꯛ ꯄꯥꯈꯠꯅ ꯆꯠꯂꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯈꯣꯡꯂꯩ ꯊꯨꯅ ꯑꯃꯨꯛ ꯆꯠꯈ꯭ꯔꯤꯁꯤꯅꯗꯤ ꯇꯣꯃꯥꯟ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯃꯈꯣꯏ 8ꯁꯨ ꯆꯪꯂꯛꯏ꯫ ꯁꯨꯔꯨꯡ ꯌꯧꯔꯦ꯫ ꯆꯥꯍꯤꯡ ꯃꯤꯍꯤꯡꯒꯤ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯔꯝꯃꯤ꯫ ꯇꯣꯃꯥꯟꯅ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯣꯏ 8 ꯑꯗꯨ ꯁꯨꯝ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯅꯨꯡꯗꯅ ꯍꯦꯟꯅ ꯆꯥꯎꯔꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨ꯫ ꯇꯣꯃꯥꯟꯅ ꯇꯥꯔꯝꯕ ꯆꯩꯒꯨꯝꯕ ꯑꯗꯨ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯆꯥꯎꯅ ꯄꯩꯁꯤꯜꯂꯝꯃꯤ꯫ ꯃꯣꯏ 8 ꯑꯗꯨꯅ ꯀꯩꯅꯣꯅꯦ, ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯩꯁꯨ ꯂꯩꯇꯦ, ꯀꯔꯤꯕꯨ ꯊꯤꯗꯣꯏꯅꯣ, ꯅꯝꯊꯤꯕꯅꯁꯨ ꯂꯣꯏꯔꯦꯗ꯫ ꯑꯁꯤ ꯅꯨꯄꯥꯁꯤꯅ ꯀꯔꯤꯅꯣ ꯐꯠꯇ ꯍꯥꯎꯊꯤ ꯃꯌꯥꯝ ꯑꯃ, ꯆꯩꯊꯦꯛ ꯆꯩꯔꯥꯡ ꯃꯌꯥꯝ ꯑꯃ ꯄꯪꯄꯩꯗ ꯄꯩꯁꯤꯜꯂꯤꯁꯤꯅ? ꯇꯣꯃꯥꯜ ꯋꯥ ꯉꯥꯡꯗꯦ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯤꯒꯤ ꯃꯅꯝ ꯅꯛꯅ ꯇꯥꯕꯗꯒꯤ ꯉꯪꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯣꯏ 8 ꯑꯗꯨꯅ ꯀꯔꯤꯅꯣ ꯁꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯈꯨꯠꯂꯥꯏ ꯂꯧꯊꯣꯛꯅꯔꯝꯃꯤ꯫ ꯇꯣꯃꯥꯟ ꯄꯩꯁꯤꯜꯂꯤꯕ ꯑꯗꯨ ꯂꯣꯏꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄ ꯊꯥꯡꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯅꯝ ꯑꯗꯨꯗ ꯆꯥꯅꯤꯡꯕꯅ ꯉꯪꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯣꯏ 8 ꯑꯗꯨꯗꯤ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣꯅꯦ ꯏꯅꯤꯡꯊꯧꯅ ꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯍꯥꯏꯅ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯤꯑꯣꯏ 8 ꯑꯗꯨ ꯃꯥꯡꯗ ꯁꯥꯡꯂꯕ ꯈꯨꯖꯤꯟ ꯈꯨꯌꯥ ꯑꯗꯨꯅ ꯇꯝꯊꯤꯔꯕ, ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯕ ꯃꯌꯥ, ꯋꯥꯡ ꯆꯥꯎꯔꯕ, ꯃꯁꯝꯃꯧ ꯃꯅꯥꯎ ꯂꯦꯞꯂꯛꯄ ꯑꯗꯨꯗꯗꯤ ꯃꯣꯏ 8 ꯑꯗꯨ ꯂꯥꯎꯔꯝꯃꯤ ꯀꯤꯕꯅ, ꯀꯔꯤꯅꯣ ꯁꯤꯕꯨ ꯁꯥꯁꯨ ꯅꯠꯇꯦ ꯍꯥꯏꯗꯨꯅ꯫ ꯇꯣꯃꯥꯜꯗꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯥꯁꯨ ꯀꯤꯕꯗꯤ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯁꯣꯜꯂꯝꯃꯤ꯫ ꯏꯃꯥ ꯃꯊꯟꯇꯅꯦ, ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯑꯩ ꯁꯤꯕ ꯌꯥꯗꯦ, ꯍꯥꯠꯀꯅꯤ, ꯍꯥꯠꯀꯅꯤ, ꯍꯤꯡꯆꯥꯕ ꯑꯣꯏꯒꯦꯔꯥ ꯚꯨꯠ ꯑꯣꯏꯒꯦꯔꯥ, ꯑꯩꯅ ꯍꯥꯠꯀꯅꯤ, ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ꯫ ꯍꯤꯡꯆꯥꯕꯅ ꯃꯣꯏ 8 ꯈꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯏꯁ, ꯍꯥꯎꯔꯅꯤꯗ, ꯃꯃꯥꯡꯗꯗꯤ ꯆꯤꯔꯤ ꯊꯨꯡꯕ ꯉꯥꯛꯇ ꯄꯤꯔꯛꯄꯅꯤ, ꯉꯁꯤꯒꯤꯗꯤ ꯃꯁꯥ ꯃꯎ ꯐꯔꯕ, ꯋꯥꯡ ꯆꯥꯎꯔꯕ, ꯍꯥꯎꯒꯗꯕ ꯉꯥꯛꯇꯅꯤꯅꯦ꯫ ꯇꯤꯟꯕꯨ ꯌꯣꯠꯂꯤꯗ꯫ ꯑꯩꯗꯤ ꯏꯅꯤꯡꯊꯧ ꯑꯁꯦ ꯑꯩꯗꯤ ꯀꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯃꯣꯏ 8 ꯑꯗꯨꯅ ꯅꯪꯕꯨ ꯀꯅꯥꯅꯣ, ꯁꯥꯔꯣ ꯃꯤꯔꯣ? ꯅꯊꯣꯏ ꯃꯥꯡꯅꯤꯡꯗ꯭ꯔꯕꯗꯤ ꯆꯦꯟꯖꯈꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯍꯥꯠꯄ ꯇꯥꯔꯦ ꯁꯣꯏꯗꯅ꯫ ꯃꯣꯏ 8 ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯃꯆꯤꯜꯗ ꯑꯀꯟꯕ ꯁꯥꯗꯨꯅ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯕꯁꯨ ꯃꯣꯏ 8ꯀꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯈꯪꯁꯥꯎ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯃꯣꯏ 8ꯁꯨ ꯊꯥꯡꯗꯨ ꯇꯧꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯌꯥꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯣ ꯉꯁꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯂꯥꯏꯔꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯣꯏ 8ꯁꯨ ꯑꯀꯟꯕ ꯃꯌꯥꯝꯗꯒꯤ ꯈꯪꯒꯠꯂꯒ ꯅꯤꯡꯊꯧꯅ ꯊꯥꯖꯤꯜꯂꯛꯄꯅꯤꯅ ꯐꯅ ꯀꯨꯏꯅ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏ 8 ꯑꯗꯨ ꯋꯥꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯝꯗ ꯇꯣꯃꯥꯜꯅ ꯃꯇꯥꯡ ꯆꯥꯔꯦ, ꯃꯥꯒꯤ ꯃꯊꯧ ꯇꯧꯕ ꯍꯥꯏꯅ ꯃꯥꯅ ꯄꯩꯁꯤꯜꯂꯤꯕ ꯐꯠꯇ ꯍꯥꯎꯊꯤꯁꯤꯡ ꯑꯗꯨ ꯃꯩ ꯆꯨꯗꯨꯅ ꯃꯩꯈꯨ ꯃꯩ ꯑꯣꯏꯅ ꯊꯥꯕ ꯍꯧꯔꯛꯏ꯫ ꯃꯣꯏ 8 ꯑꯗꯨꯁꯨ ꯃꯄꯥꯡꯒꯜ ꯂꯣꯏꯔꯛꯄꯅ ꯍꯤꯡꯆꯥꯕꯅ ꯑꯃꯃꯝꯇ ꯍꯥꯠꯄ ꯍꯧꯔꯛꯂꯦ꯫ ꯃꯉꯛ ꯈꯔ ꯂꯩꯈꯥꯏ, ꯃꯈ꯭ꯋꯥꯡ ꯈꯔ ꯊꯨꯗꯦꯛ ꯇꯧꯗꯨꯅ ꯃꯩꯈꯨ ꯃꯔꯛ ꯑꯗꯨꯗ ꯍꯤꯡꯆꯥꯕꯅ ꯇꯣꯃꯥꯟ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒ ꯃꯣꯏ 8 ꯁꯨꯏ ꯍꯥꯏꯕꯁꯨ ꯈꯪꯗꯕꯅ ꯃꯣꯏ 8 ꯈꯛꯇꯅꯤ ꯍꯥꯏꯅ ꯍꯤꯡꯆꯥꯕꯅ ꯈꯜꯂꯝꯃꯤ꯫
ꯑꯁꯨꯝꯅ ꯃꯣꯏ ꯇꯔꯨꯛ ꯍꯤꯡꯆꯥꯕꯅ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯆꯥꯅꯤꯡꯕꯅ ꯐꯝꯊꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯉꯥꯏꯔꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯆꯥꯔꯛꯇꯕꯒ ꯉꯁꯤ ꯃꯁꯥ ꯃꯎ ꯐꯔꯕ ꯃꯤ ꯆꯥꯕ ꯑꯗꯨꯗ ꯑꯇꯩꯗ ꯄꯨꯛꯅꯤꯡ ꯆꯪꯈꯤꯗ꯭ꯔꯦ꯫ ꯇꯣꯃꯥꯜꯅ ꯇꯟꯖꯥ ꯑꯁꯤ ꯆꯥꯔꯦ ꯃꯇꯥꯒꯨꯝ ꯃꯩꯈꯨ ꯃꯔꯛꯇꯒꯤ ꯃꯩꯔꯤ ꯑꯣꯏꯅ ꯆꯥꯛꯂꯤꯕ ꯃꯩꯔꯛꯇꯒꯤ ꯍꯤꯡꯆꯥꯕ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯒ ꯊꯥꯡꯗꯨꯅ ꯌꯥꯟꯊꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯂꯩꯊꯣꯛꯄ ꯉꯝꯍꯧꯗ ꯂꯦꯡꯖꯨꯝꯗ ꯇꯣꯃꯥꯜꯒꯤ ꯊꯥꯡ ꯑꯗꯨꯅ ꯇꯝꯊꯤꯅ ꯌꯥꯟꯈꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯈꯨꯠ ꯅꯥꯝꯕ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯨꯠ ꯅꯥꯝꯃꯒ ꯇꯣꯃꯥꯜꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨ ꯐꯥꯎꯕꯗ ꯍꯤꯡꯆꯥꯕꯅ ꯀꯟꯕ ꯍꯦꯟꯕꯅ ꯇꯣꯃꯥꯜ ꯎꯄꯥꯏ ꯂꯩꯔꯛꯇꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯁꯨꯃꯥꯏꯅ ꯁꯨꯝ ꯐꯨꯅꯔꯅ ꯂꯩꯔꯕꯗꯤ ꯃꯥ ꯁꯣꯏꯗꯅ ꯉꯝꯈ꯭ꯔꯒꯅꯤ ꯈꯜꯂꯛꯄꯗꯒꯤ ꯃꯩꯗꯨꯒꯤ ꯋꯥꯡꯃꯗ ꯑꯃꯨꯛ ꯆꯣꯡꯈꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯩꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯗꯨꯅ ꯇꯣꯃꯥꯜꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯇꯣꯃꯥꯜꯅ ꯅꯥꯀꯜ ꯑꯃꯗꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯃꯨꯛ ꯆꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯂꯛꯅꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯃꯩ ꯍꯧꯅ ꯁꯥꯎꯔꯛꯇꯨꯅ ꯃꯩ ꯍꯧꯅ ꯆꯥꯛꯂꯛꯂꯤꯕ ꯑꯗꯨ ꯂꯥꯟꯗꯨꯅ ꯇꯣꯃꯥꯜꯕꯨ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯆꯣꯡꯁꯤꯜꯂꯛꯄꯗ ꯇꯣꯃꯥꯜꯅ ꯈꯣꯡꯐꯝ ꯆꯥꯅ ꯂꯦꯞꯇꯨꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯥꯏꯗꯨꯗ ꯑꯃꯨꯛ ꯌꯥꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯗꯨ ꯃꯩꯔꯛꯇꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯇꯥꯁꯤꯜꯂꯒ ꯇꯣꯃꯥꯜꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯡꯅ ꯌꯥꯜꯂꯒ ꯌꯥꯝꯅ ꯋꯥꯅ ꯍꯥꯠꯂꯝꯃꯤ꯫ ꯇꯣꯃꯥꯜ ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯂꯣꯏꯕꯗ ꯃꯁꯥ ꯇꯞ ꯇꯥꯅ ꯋꯥꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯃꯆꯤ ꯑꯃꯗ ꯐꯝꯊꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯌꯧꯔꯦ꯫ ꯅꯤꯡꯊꯧ ꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩ꯫ ꯇꯣꯃꯥꯜ ꯃꯤꯀꯨꯞ ꯈꯔ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯍꯤꯡꯆꯥꯕꯅ ꯊꯣꯔꯛꯂꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯩꯕꯨꯟ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯇꯣꯃꯥꯜꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯨꯝ ꯉꯥꯟꯊꯣꯔꯛꯄ ꯎꯔꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯀꯔꯤꯅꯣꯅꯦ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯁꯤꯕꯨ ꯑꯇꯩ ꯍꯤꯡꯆꯥꯕꯁꯨ ꯂꯩꯔꯤꯕ ꯖꯥꯠꯂ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯍꯤꯡꯆꯥꯕꯅ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯀꯌꯥ ꯑꯃ ꯌꯣꯝꯕ ꯃꯈꯩ ꯂꯩꯔꯝꯃꯤ꯫ ꯇꯣꯃꯥꯜ ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ, ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯐꯅ ꯌꯥꯝꯅ ꯐꯔꯦ, ꯉꯥꯛꯇ ꯄꯣꯊꯥꯈꯤꯒꯦ ꯁꯅꯥ ꯂꯨꯄꯥ ꯃꯔꯛꯇꯨꯗ꯫ ꯁꯣꯝꯗꯅ ꯑꯍꯤꯡ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯟꯐꯨꯡ ꯇꯧꯔꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯁꯨ ꯁꯨꯔꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯔ ꯂꯥꯞꯅ ꯌꯦꯡꯂꯗꯨꯅ ꯃꯣꯏ ꯇꯔꯦꯠꯁꯨ ꯁꯤꯔꯝꯂꯅꯤ ꯍꯥꯏꯅ ꯍꯟꯒꯦ ꯇꯧꯕꯒ ꯇꯣꯃꯥꯜ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯨꯔꯨꯡ ꯇꯝꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯒ "ꯊꯧꯅꯥ ꯐꯕ, ꯅꯪ ꯍꯤꯡꯂꯤꯗꯅ, ꯃꯣꯏ ꯇꯔꯨꯛꯇꯤ ꯀꯔꯥꯏꯗ ꯂꯩꯈ꯭ꯔꯦ?" ꯇꯣꯃꯥꯜꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯒꯣꯜꯗꯒꯤ ꯆꯣꯡꯊꯗꯨꯅ ꯇꯣꯃꯥꯜꯕꯨ ꯀꯣꯜꯂꯒ ꯊꯥꯡꯀꯠꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯗꯨꯅ ꯑꯁꯤꯕꯁꯤꯡ ꯑꯗꯨꯒ ꯍꯤꯡꯆꯥꯕꯒ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯇꯣꯃꯥꯜꯕꯨꯅ ꯅꯤꯡꯊꯧꯒ ꯂꯥꯎꯗꯨꯅ ꯍꯔꯥꯎꯅ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯇꯣꯃꯥꯜꯒ ꯃꯄꯥꯒ ꯑꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯎꯖꯦꯜ ꯆꯦꯜꯂꯝꯃꯤ ꯇꯣꯃꯥꯜꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒꯤ꯫ ꯅꯤꯡꯊꯧ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤ ꯅꯦꯅꯥ ꯇꯥꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯅꯤ ꯍꯥꯏꯗꯨꯅ ꯇꯣꯃꯥꯜꯒꯤ ꯃꯃꯥꯕꯨꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯁꯦꯟ ꯇꯧꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯇꯣꯃꯥꯜ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯁꯨꯔꯨꯡꯗ ꯂꯩꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯁꯤꯡ ꯑꯗꯨꯁꯨ ꯇꯣꯃꯥꯜꯗ ꯄꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯕ ꯎꯃꯪ ꯑꯃꯗ ꯂꯨꯅ ꯐꯨꯝꯖꯤꯟꯈꯤ, ꯂꯩꯕꯥꯛ ꯀꯅꯥ ꯈꯪꯍꯟꯗꯅ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯁꯨ ꯃꯃꯥꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫